COVID-19 pung kun mari gi manungda nifu taret hengatkhre positive oiba chaniga mari sure Manipur COVID-19 positive oiba mi gi masing chaniga mari sukhre amade masigi manungda myo yankai taret layeng badagi faduna negative oirakpadagi hospital dagi discharge tawkhibana hojik myoi chamaga nifu taret active oina leiduna rims amadi jenims ki isolation ward singda thamduna layeng bagi thabak chathari ngarang numidang atheng badagi ngasi numidang angan ba fawbada rims amadi jenims ta test tawkiba singi manungda punna sample nifu tareti positive oirambadagi manipur da ngasi numidang angan ba fawbada positive oiba masing punna chaniga mari yaukhibani hospital da layeng duna leiba singi manungda ngarang negative oikiba ani discharge tawkiba amadi ngasi miyoi manga discharge tawkibana hojik fawbada laina asigi positive oibadagi layeng laga fakiduna discharge tawkiba yankai taret sukhre manipur da COVID-19 na positive oiba nupi ama ihan hana thenglakiba dudagi hojik fawbagi manungda pung kun mari gi manungda hengatpagi chang asina ihan hele Chatliva tha sigi ahumda pung kun mari gi manungda miyoi kuntraga ni thoi positive oibadagi maduna pung kun mari gi manungda khwaidagi masing yamna hengatpa oiduna leirakkhibani Manipur da nauna hokiba hingda nupa nipan amasung nupi mari COVID-19 gi positive oiba thengnakhe COVID-19 gi wangangloi amasung Health Department gi Additional Director Dr. Khoirom Sasikumar Mangang na thadorok pacherol amagi matung inna hokiba hingda rims ta taraga ni thoi aduga jenims ta ahum punna miyoi taraga manga laichit asigi positive oire haide ngarang ahing positive oikiba sing adu Thobal district tagi nupa manga amasung nupi ama Ukhrul district tagi nupa ani amasung nupi ahum Kangpokpi district tagi nupi ahum amadi Imphal West tagi nupa amani haina cherol aduna phongdorokle Positive oiraba sing adugi manungda nipana train da Mumbai dagi halakpani tarukna Delhi dagi flight lakhibani amadi amana Delhi dagi bus ta halakpani haidi amaromda Jenims dagi phangba paw amagi matung inna ngasi sample chatruk test tawbada Churachandpur district dagi miyoi tara nauna laichet asigi positive oiramle adubu makhoi kadai dagi halakpano haibadi khangdri haidi Institute asida laichet asigi positive oibadagi layeng laga leiriba miyoi ahum ngasi laichet asigi test tawbada negative oibadagi hospital dagi discharge tawkhre amasung makoi Churachandpur dagi ni haidi rims dagi phangba paw amagi matung inna laichet asigi positive oibadagi layeng laga leiba Ukhrul dagi miyoi ani ngasi laichet asigi test tawbada negative oibadagi hospital dagi discharge tawkhre haidi laichet asigi wangang loina ngasi numidang wairam thadorok cherol amagi matung inna rims amasung jenims da hokiba pungkun mari asida punna sample lising amaga chani ni fumapan test tawbada sample sing adu negative oiki hairi sample sing adugi manungda Tamenglong da leiba Hindustan Construction Company gi driver ama Manipur dagi hankhraga asangi Lakhimpur da June ani da positive oikiba aduga naknana leiminaramba miyoi humbudra taruki sample su yaure hairi chairak sida ngasi nungthil rims ta COVID-19 gi test tawkiba miyoi singi manungda punna miyoi kunithoi positive oire haina official oidrabasu thajaba yaba pawgi likhun singna phongdorokle Positive oiraba miyoi sing adu kadai dagi karida halakibano haiba khangba ngamdrabasu Manipur gi mapanda leirambadagi handak halakiba ngaktani haina pawgi likhun asina phongdorokle Positive oikiba miyoi kunithoi adugi manungda taraga humdoidi Imphal West district tagi ni amade lemhoriba sing adugi manungda mangana Kamjong district ani na Kaksing district amadi Ukhrul amasung Tengnopal district tagi amamamni haire ngasi Imphal da tongan da flight ta miyoi chamri ga mogdra mari lakhi haire Atopa paw amada quarantine center da Erang Thokhre Saonarakpadagi Yanaraga Mayumda Hallankhre Thobal district ki Waikhom Mani Girls College ta hangba institutional quarantine center da ngasi nungtil inmate sing na Erang horakpadagi masa gi sahi lauraba matung district administration Thobal amadi health department gi ayaba lauraga Mayumda Hallankhre Pawgi likhun amagi matung inna miyoi kuntraga humdoi leiba quarantine center asida positive oiba miyoi ama district hospital Thobal ge isolation ward ta matam khara thamluraga center asida amuk purakhi hairi Puraklaba miyoi adu ngasi nungtil pung anirom taba matamda rims ta punava ambulance lakpa ubadagi atai inmate sing aduna center asida leiraroi yumda halagani haina Erang horakpadagi ni haina pawgi likhun singda phongdorokle inmate sing aduna makoibu discharge tawbiro haiduna center adugi furniture thongnaw amadi main gate na chingba thugaiduna akanba Erang horakhi Erang kansilakpa amadi makoigi pressure na kanbadagi inmate sing adugi khujek longnaraba matungda Thobal district administration amadi health department gi ayaba amaga loinana yumda halankhibani haire amaromda inmate sing na masagi asawba phathaba ngamdaduna quarantine center thugairamba amadi akanba wahi wata kaya sizinakhiba dubu mafam aduda duty tawriba volunteer sing amadi staff sing na pendaba phongdokhre Panba yavadi COVID positive oiba sing rims amadi jenims ta thamba chalaktaba phibam lakpadagi chingnaba miyoi sing amadi positive oirabasu layong uttaba singdi district hospital sing sub district hospital sing da oina thamnaba health department na cherol ama thokhiba laikhrabani